Kadai gini pino. Hah? Kadai gini pino ba? Bharat Mata. Gargi type ka tawra saninga dana sonana chak na ne bosta sai. Chaba to khra haluna halloi. Degi नमदी फाजो थमोगे तिलंगा लंचा तकीसी की हौदन थारबू Mayam, good morning. Hojing mata oire ado ay mata gi labuki view gi kupaja city mu haina kanadre ado cha thai bisu lai kana pari aduga ainane labuki asagaman ase ubada ko fajaman gidana aduga mitchi ju nungai na begi haina ina kana tawine ha camera su namme dunga jinga ga leide ko faje ko khungang gi faja basisu kufajamani ko da se hayeng lause phau palani phau pomani phau salani ko dukan do isu hen fajarak toini ko ado ainum daily jenghalakani mayamda mayam yeguto poyom phabi ama jom lai rabani laise siljar thabam gi jage to ine ba ado chatpagi mahum ama phangre ba nani better seman bagi piru bodo ngasi lo bodo toine bodo siljar siga chatore na haiba siga manane khabra aina sonda iru jamai thari ga manane sonda pai manana machak maran mayam su na ba se se ama poyom ani thokane mayom ama na igi jenupi gi kotada le ba police kotada do mayom ama na amache gi ado nai khola da bhara da le ba se sauri se yong se ye laure se aina sauri se jolaga juma mamta lege na khana le ramane ba sa da thakta ni thamja bane ba se joma le ramya ba se chahi magi ni kayune khara khara chala bane khara sina ne magi mathau se keno khambra chobu to poyom jom doro ni ma mayo makhan ase jo a toning gok do man ngai tawraga ling haru gi man ngai che dhore rang ni mo kolamani kompre har manipur ma sari bangsa su sawi jendien se atai sunya sona kana den bazar ase namu kari hai bano khangte mo jende bu kai ram do yala ado khoi da jina ne engoda langna ratna chen hore isu lin kharo do phone tawsan na mana kalandi lin kharo do phone thoro ma chi thori ai hello lin kharo na kai ligi ki na kai to mana do mana to lai do je to humne je do ko je na ki ban gi dana ina lin kharo do phone thoro ga ma ki chi thori sibu sibam na abuk tha bada na chu ba ta ni le na ne na mo bu se hello lin kharo na kai le ya song je le be do ya ba ya de ma do se ado ni ade pu do bazar bekta keno nam kento gidro bani nate rang di mi ju ke ni ni rang di hap di kamai to inda kai do ne cholap sabuna ani ga pop tha biram lo re dana kindi ma che jong che tu de ka ne di ga zao ni kai no da su de ti ne ma sang ni pu ga dro kai no ti ha tu de oi ma tha je soi de pi ro dana nate nang bu ku ka na soi da ga ke nom da ha po ni te tu magi se khau me am tu se tham mi je jok tana thak tana ma se mayam se ma chi ma chen mayam se ma ne pot ha pa gi ne ba se tham da ba si sen mayam gi jom na isu sa ni mo isu pizza ni kombrek se maram de mo ka de na mo sin tham da ti sam da na mo pari mo sang angel basa kombrek na yom solo ne ya ba da kana pura ke na ba da kana Salam dagi hero keri nabi unarak toy do nabi unarak ke isa pa khara bibiram ge kadai gi nabi no ha kadai gi nabi no ba Bharat Mata Bharat Mata pung chai thabak je amuk loi sali amuk chai taw lai rei se mung ma bhat ta chung ke tene ja ya e exercise ro de ma kal chalo he kanana jengak tori ge ais mabuk sina sitpa akhoi slim figure gi type ka tawra saninga dana sonana chak na ne bosta sai chaba to khra haluna halloi degi phajabaju phajaning ba adu yabra sina modified figure ma modified figure sina original figure pelabani helmet paisa putro jao helmet le karao paisa kai no dai paisa ngon da gi ni ba se chalam dai da mana paisa gi ma pu oi da ga jeng ba tawi se helmet kai no helmet siga lai sidi bungo chau ba tu se henang lo jara na kuna ai ngam za dare
Pari imom samu panggal basal. Nang pesa kay gipiu haba nang na pesa jabun pasan thamaga. Nang mo pesa kay haino. Sabun dona sabun sat pagini matse chat pagina. Aigi phabung phi kang da bai jali mi am je sonda ka jali jung nong ning dra. Koi dawi chat ki dore helmet ko kre. Chalo khotang jang lao. Koi da chat ki dore jendem je upai leite sin samaina junga ga ha pe ko ji che ji jawi je. Bi semba lak ba ma ni dina pura. Ai se no mo tane. Nate jendem je ka indina ne ro. Dina du ma lo ti. Nak paisa pura ba. Mobile di. Koi da chakre. Ale hora ga thora ga ge ama ge tu mu thing doi ne tan manai thok ta ja roi ne. Kai ta bi ja ro Koi da se po dam ka gul leba dugi mangwanda loina hangau da jade no da swai dum phone tawra ni ngonda ai du le hore Ai thok la ba. lijar am le du ai chen gre section na chalo khanga ba gari tamna thau ai na nga heure se kaw ganu Bye bye. ai bye kam ta hai bi ro jang law hai ro jang law phone tawro ko mayam da chakha re do hangang ji school da loina ai hauji tom tani jum da ko do ai hauji se thabak khara loisalage ne finga tu ge chaksula manang si chak jam jang la mi ke gino khongde dune duna phunta le ba jam nuai te bu ko du jata ba ja de ko da su natra ai mai da musalle ham da jana musalle mai mayam muji ai sak sak ti thang khare ko rice cooker da duga asi jina hawai thong ge tawine bu ko tomato leire I hawai thong da jenam na sok to ma tam tomato si ju ngaura ga tomato ga toro punna sok to doi ni ko siga ka ngau ma to ba gi leire alu ne khamen ne adai gi ti lafoi ne adai gi karon ne ko asi ngau doi ni ngau we khang sa hale do siga na hawai sok to be hawai do ka hawai kang ta hawai tu ni ko kai ro do motor tang khai na ha bu ko adu do sok to doi ne bu ko mayam ji chak loi ra gai cha thobi mu school lagi lobal thoklai ni ko do siga nganu ani um je jeng nu sira jeng ne mayam hojik da halakti ai do hojik se cha thobi lobo tholai ni ko cha thobi school lagi halak ma tam jaure pa ko do ai thong thingjalama ga logo lai ni ko khoi jum na adani yeng la pi ba ada jing khauri se khoi jum ni ko am la pi bin nai se ado hojik kan yang ang sing si school gi bek si lumi ko yamna la yam bani na ko adu na di lambi la pa si cha thobi dam yang su kang jabani na nuai ti bu ko adu gi ai se kan to bala ini mau pi bala ini bu ko do khoi da do lai gai da no ko chali ba do si da do sil cha thokra bani na ingon da ta re adu na ai se lambi da la ini hojik se cha thobi pura ga chala ga gi mai cha sami na ni bu ko ado khoi da su phone bu di tawre do lambi da lai hai da na hala e na ko duga makha da ba du ngasi gi blog je khala ke duga khoi gi labuk si je khala ke myam to sang ji kaza bana loire ko labuk se to sondani ni jatoi se sase duga asidanya ko iche gi poi pukri danya kai thabi ura ba mayam ai hoji icha thabi mu ka mu chak pi jara ga chak sami na ri mai chak ko sa pa thak ko lora ga de ka mu kana tawre ma tuition thi lei ne ba ko do khoi ta da silchar da gi la ai hoji se silchar da gi la ai do ma hai ba ne ngonda ko gari si jong nu pusala ko ja ro ko jumbo pusala ko ya de na ko gari do cha da mi si ga ngang lei gi na nang thenga ba do kana tai ba ne chak chalo din phare ado khoi da na ne ma silchar da gi hala ko do la ai jorok to re ngonda a ta la kana tawre hai ba chak chu na ba ro ko na hala ni ado ma ngonda bazar gi bek pura ga la o hai ba khang de ma kari pole no khang de ba ado bazar gi bek pura ga la o hai do bazar gi bek to ti khang de ba ko khang de no ki thumok ge pura ga la ya ba thumok si hoina ha ba ge mai po se kari no yeng ge na do khoi da che khra phing ne ba ko phing ba ni ne kari po no ka hang ba ga do hang ba nang hau je phone ka that khre ba wangang jam phing ba hai ta re wangang ba ta na te phing ni ba yang ma se ado du gi ka im ka hang ba nang hau dre do aina kari po pu do ba thumok je pura ga lai ne to thi ne ngang to re chai to re jo khang de ado yeng si ko kari po no yeng mi na se hai yau do re gari se ada phili di roi gra male kena to boya dre gari se lak ba ya dre ada lo san gre ada chala ga po lo do ne kai po no yeng si me yang ko
ꯑꯩꯒꯤ ꯊꯨꯝꯃꯣꯛꯁꯤꯃ ꯊꯟꯅꯕꯒꯤ ꯄꯣꯠ ꯄꯨꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯈꯣꯏꯗꯥꯅ ꯀꯩꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯈꯣꯏꯗꯥꯗ ꯒꯥꯔꯤ ꯏꯜꯂꯤ ꯀꯃꯥꯏ ꯁꯤꯔꯦ ꯂꯝꯕꯤꯁꯦ ꯂꯝꯕꯤ ꯈꯨꯐꯠꯇꯁꯦ ꯁꯤ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯄꯨꯁꯤꯟꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯐꯣꯂꯥ ꯇꯥꯔꯦ ꯂꯝꯕꯤ ꯁꯤ ꯂꯝꯕꯤꯁꯤꯒꯅꯤ ꯁꯦ ꯑꯩꯈꯣꯏ ꯆꯠꯅꯔꯤꯁꯦ ꯁꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯂꯨꯔꯦ ꯍꯣꯏ ꯂꯥꯛꯈꯣꯔꯦ ꯅꯉꯣꯟ ꯇꯂꯛꯇꯣꯛꯀꯅꯤ ꯑꯦꯁ ꯄꯣꯠꯁꯤ ꯌꯥꯝ ꯂꯩꯔꯦ ꯈꯣꯏꯗꯥ ꯑꯗꯨ ꯁꯤꯅꯤ ꯃꯥ ꯒꯥꯔꯤ ꯀꯩꯅꯣ ꯊꯨꯝꯃꯣꯛ ꯄꯨꯔꯛꯑꯣ ꯍꯥꯏꯁꯦ ꯃꯤꯃꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯞꯆꯜꯂꯣ ꯃꯤꯃꯤ ꯍꯥꯏ ꯆꯧꯃꯤꯟ ꯍꯥꯏꯅꯤ ꯍꯥꯞꯆꯜꯂꯣ ꯁꯤ ꯗꯨꯀꯥꯟ ꯑꯣꯏꯔꯅꯤ ꯍꯥꯞꯆꯜꯂꯣ ꯁꯤ ꯈꯛꯇꯅꯤꯅꯦ ꯍꯩꯗꯣꯛꯈꯤꯅꯤꯗꯣ ꯈꯣꯏꯗꯥꯁꯦ ꯂꯩꯔꯦ ꯑꯗꯨ ꯋꯥꯔꯝꯃꯅꯤ ꯆꯥꯛꯇꯤ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯒꯤ ꯆꯥꯛꯀ ꯆꯥꯔꯝꯗꯗꯤ ꯃꯥ ꯇꯧꯗꯣꯏꯁꯦ ꯐꯨꯂꯨ ꯀꯩꯅꯣ ꯌꯥꯎꯗꯕꯅꯤ ꯒꯥꯔꯤꯗ ꯁꯦ ꯊꯝꯅꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯩꯅꯣꯁꯨ ꯄꯨꯔꯛꯑꯣ ꯆꯪꯉꯣ ꯊꯝꯕ ꯀꯩꯅꯣ ꯄꯨꯔꯛꯑꯣ ꯒꯥꯔꯤ ꯁꯤ ꯃꯅꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯄꯨꯖꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤ ꯒꯥꯔꯤ ꯁꯤ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯔꯤꯒꯦ ꯌꯥꯎꯗ꯭ꯔꯦ ꯑꯣ ꯑꯗꯨ ꯄꯨꯔꯛꯑꯣ ꯑꯗꯨꯗꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯔꯇꯔ ꯁꯦꯝꯃꯨꯕꯗꯣ ꯄꯨꯔꯛꯑꯦ ꯂꯨꯄꯥ 15 ꯑꯣ 10 ꯕꯖꯥꯔꯗ 30 ꯑꯗꯨ ꯀꯃꯥꯏꯅ ꯅꯪ ꯑꯗꯨ ꯀꯣꯛ ꯊꯣꯡꯒꯠꯂꯣ ꯊꯥꯡꯒꯠꯁꯦ ꯅꯪ ꯍꯦꯜꯃꯦꯠꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯔꯃꯤ ꯍꯦꯜꯃꯦꯠꯁꯤꯅ ꯅꯥꯔꯔꯣꯏꯗ ꯃꯀꯣꯛ ꯊꯣꯡꯒꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯏꯁꯦ ꯄꯥꯏꯔꯣ ꯑꯩ ꯊꯨꯝꯃꯣꯛꯁꯦ ꯄꯥꯏꯔꯒꯦ ꯑꯩ ꯊꯨꯝꯃꯣꯛꯁꯦ ꯀꯣꯛ ꯊꯣꯡꯒꯠꯁꯤꯔꯗ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯀꯣꯛ ꯊꯣꯡꯒꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯁꯨ ꯀꯣꯛ ꯊꯣꯡꯒꯠꯂꯒꯦ ꯅꯪ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗꯨꯅ ꯁꯤꯅꯤꯀꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣꯕ ꯒꯥꯔꯤꯁꯦ ꯄꯨꯁꯟꯕ ꯌꯥꯗꯕꯤꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯚꯔꯇꯔ ꯃꯀꯣꯛ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯁꯨꯅꯥꯏꯗ ꯑꯩꯈꯣꯏꯅꯤꯁꯦ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯕꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩ ꯅꯣꯛꯅꯤꯡꯉꯦꯗ ꯌꯥꯝꯅ ꯇꯨ ꯑꯩ ꯌꯦꯡꯉꯨ ꯇꯨ ꯁꯨꯃꯥꯏꯅ ꯆꯠꯂꯤꯅꯦ ꯍꯧꯖꯤꯛ ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯃꯥꯟꯗ꯭ꯔꯥ ꯄꯣꯠꯐꯝ ꯐꯝꯕ ꯍꯩꯌꯥ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯆꯔꯤ ꯂꯝꯕꯤ ꯈꯨꯐꯠꯇꯁꯤꯒ ꯂꯣꯏꯔꯦꯗ ꯍꯥ ꯀꯩꯗꯧꯕ ꯀꯅꯥ ꯄꯥꯜꯍꯟꯗꯣꯏ ꯅꯪꯒꯤ ꯇꯥꯅꯤꯡꯒꯤꯗꯣ ꯀꯧꯒꯗ꯭ꯔꯣ ꯃꯥꯏ ꯁꯤꯗꯣꯔꯦ ꯋꯥꯕꯅ ꯆꯥꯛ ꯑꯁꯟꯕꯇ ꯉꯥꯏꯔꯤ ꯄꯨꯛꯀꯁꯦ ꯅꯥꯔꯦꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯧꯔꯦ ꯋꯥꯕꯅꯁꯨ ꯁꯤꯗꯣꯔꯦ ꯁꯥꯕꯅ ꯈꯣꯏꯗꯥ ꯋꯥꯟꯊꯔꯦ ꯑꯗꯨ ꯁꯤꯒ ꯋꯥꯔꯕ ꯍꯣꯏ ꯈꯣꯏꯗꯥ ꯋꯥꯕ ꯂꯣꯏꯔꯦ ꯁꯤꯜꯆꯔꯗꯒꯤ ꯇꯥꯏꯝꯗꯣ ꯃꯦꯟꯇꯦꯟ ꯇꯧꯕꯗꯣ ꯄꯨꯡ 12ꯗꯒꯤ ꯄꯨꯡ 2:30ꯒꯤ ꯆꯥꯛ ꯇꯧꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯤꯜꯆꯔꯗ ꯆꯠꯈꯤꯕꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯗꯩꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯂꯧꯔ ꯈꯣꯠꯂꯒ ꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯒꯤ ꯏꯆꯟꯅꯨꯄꯤꯒꯤꯗ ꯑꯃꯨꯛ ꯆꯪꯉꯦ ꯏꯆꯟꯅꯨꯄꯤꯒꯤꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯒꯤꯗꯤ ꯑꯕꯨꯡ ꯑꯃꯨꯛ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯅꯪꯅꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯒ ꯑꯕꯨꯡ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯃꯥꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯨꯅꯥꯏꯗ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯩꯀꯩꯅꯣ ꯍꯥꯏꯗꯣꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯀꯩ ꯈꯣꯏꯗꯥꯅ ꯀꯩꯀꯩ ꯄꯨꯔꯛꯏꯅꯣ ꯊꯨꯝꯃꯣꯛ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯍꯥꯏꯔꯛꯏꯗꯣꯀꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯁꯤꯁꯦ ꯀꯥꯔꯦꯟꯒꯤ ꯀꯩꯅꯣꯅꯤ ꯋꯥꯌꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯀꯩꯀꯩ ꯆꯥꯄꯣꯠꯅꯣ ꯈꯪꯗꯦ ꯁꯤꯒꯁꯨ ꯑꯆꯥꯄꯣꯠ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯂꯧꯔꯦ ꯃꯆꯥꯅꯨꯄꯤꯔ ꯈꯪꯗꯦ ꯑꯁꯤꯅꯅꯦ ꯏꯃꯥ ꯁꯤ ꯂꯨꯝꯕꯅ ꯑꯁꯤꯅ ꯀꯩꯅꯣꯅꯦꯕ ꯁꯤꯅ ꯂꯦꯕꯨ ꯂꯧꯔꯛꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯕꯥꯔꯤ ꯘꯥꯠꯇ ꯂꯦꯕꯨ ꯌꯥꯝ ꯍꯣꯡꯉꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯂꯦꯕꯨ ꯂꯩꯔꯛꯑꯣ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯗꯤ ꯂꯦꯕꯨꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤ ꯂꯦꯕꯨꯁꯤ ꯗꯥꯅ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯁꯤꯅ ꯆꯧꯃꯤꯟ ꯊꯨꯝꯃꯣꯛ ꯑꯃꯅꯤ ꯃꯥ ꯂꯩꯔꯛꯏꯁꯦ ꯆꯧꯃꯤꯟꯁꯦ ꯍꯌꯦꯡ ꯏꯆꯥꯊꯣꯏꯕꯤꯒꯤ ꯕꯔꯊꯗꯦꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤꯒꯤ ꯕꯔꯊꯗꯦꯗꯨꯗꯅꯦ ꯆꯧꯃꯤꯟ ꯑꯣꯏꯅ ꯄꯤꯖꯔꯁꯤ ꯍꯥꯏꯅꯅꯦ ꯑꯉꯥꯡꯁꯤꯡꯅꯗꯤ ꯆꯧꯃꯤꯟꯁꯦ ꯌꯥꯝ ꯄꯥꯝꯃꯤꯗꯅꯀꯣ ꯆꯧꯃꯤꯟꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯒꯤꯅꯦ ꯃꯣꯏ ꯄꯥꯝꯖꯕꯁꯦ ꯁꯨꯝꯕꯁꯦ ꯃꯣꯃꯣꯒꯨꯝꯕ ꯌꯥꯝ ꯄꯥꯝꯕꯅꯤꯀꯣ ꯑꯗꯣ ꯃꯣꯃꯣꯗꯤ ꯇꯧꯔꯔꯣꯏ ꯆꯧꯃꯤꯟꯁꯦ ꯇꯧꯕꯤꯔꯅꯦꯕꯀோ ꯑꯗꯨꯗꯨꯒꯤ ꯆꯧꯃꯤꯟ ꯂꯧꯔꯛꯏꯅꯦ ꯑꯩꯈꯣꯏꯗꯥꯅ ꯑꯩꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯁꯨ ꯗꯥꯅ ꯄꯨꯕꯤꯔꯛꯑꯦ ꯑꯩꯅ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯗꯥ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯁꯤ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣꯅꯦ ꯑꯩ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠꯁꯦ ꯀꯩꯅꯣꯅꯦꯕ ꯒ꯭ꯔꯥꯏꯟꯗꯔ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯃꯆꯥꯅꯤꯗ ꯑꯩꯅ ꯁꯨꯝ ꯒ꯭ꯔꯥꯏꯟ ꯇꯧꯕꯗꯣ ꯇꯧꯐꯝꯗꯣ ꯂꯩꯇꯕꯒꯤꯅꯦ ꯑꯆꯧꯕꯗꯨꯗꯤ ꯂꯧꯗ꯭ꯔꯦ ꯀꯣꯟꯅ ꯄꯩꯁꯥꯒ ꯃꯔꯥꯡ ꯀꯥꯏꯔꯀꯥꯟꯗ ꯑꯆꯧꯕ ꯑꯃ ꯕꯖꯦꯠꯀꯤ ꯂꯧꯒꯅꯦꯕꯀꯣ ꯑꯗꯣ ꯃꯆꯥ ꯑꯃꯈꯛ ꯂꯧꯕꯅꯤꯗ ꯌꯥ ꯈꯨꯄꯤꯛꯑꯝꯅꯤ ꯁꯤꯗꯤ ꯑꯁꯤꯗꯤ ꯄꯤꯛꯃꯟꯒꯤꯗ ꯇꯜꯂꯤꯌꯦꯗ ꯇꯤꯜꯍꯧ ꯆꯅꯝ ꯈꯣꯛꯅꯕꯗ ꯋꯥꯏ ꯌꯥ ꯁꯤꯗꯤ ꯈꯨꯄꯤꯛꯑꯝ ꯑꯗꯨꯝ ꯇꯤꯜꯍꯧ ꯆꯅꯝ ꯈꯤꯇꯅꯤ ꯑꯠꯆꯥ ꯁꯤ ꯇꯤꯜꯍꯧ ꯆꯅꯝ ꯕ꯭ꯂꯦड ꯆꯣꯡꯒꯗꯅꯤꯅꯦ ꯍꯥ ꯕ꯭ꯂꯦड ꯆꯣꯡꯒꯗꯅꯤ ꯃꯔꯤ ꯌꯧꯔꯤꯁꯤꯗꯤ ꯑꯪꯒ ꯇꯔꯥꯏꯗꯤ ꯁꯤ ꯕ꯭ꯂꯦꯗꯁꯤ ꯃꯤꯗꯤ ꯃꯥꯏ ꯀꯩꯅꯣ ꯕ꯭ꯂꯦꯗ ꯁꯨꯗꯣꯏꯅꯤꯗꯅ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇꯅꯤ ꯐꯔꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯆꯧꯕꯗꯣ ꯂꯧꯕ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤ ꯑꯁꯤ ꯈꯔꯅꯤ ꯁꯤꯁꯤꯅ ꯆꯂꯥꯏ ꯁꯤꯒ ꯂꯩꯈꯣꯝ ꯇꯣꯜꯂꯤ ꯀꯩꯅꯣꯁꯦ ꯇꯣ ꯑꯁꯨꯃꯥꯏꯅ ꯁꯤꯒ ꯀꯥꯏꯔꯤꯅꯦ ꯀꯥꯏꯅꯒ ꯂꯥꯛꯏꯅꯦ ꯇꯨ ꯁꯤꯒ ꯀꯥꯏꯔꯦ ꯇꯨ ꯇꯜꯂꯤꯌꯦ ꯀꯥꯏꯔꯒ ꯂꯥꯛꯑꯦ ꯌꯦꯡꯉꯨꯅꯦ ꯄꯥꯝꯃꯨꯏꯌꯦ ꯑꯗꯣ ꯁꯤꯒ ꯒ꯭ꯔꯥꯏꯟ ꯇꯧꯅꯕꯒꯤꯀꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯣ ꯂꯧꯔꯦ ꯁꯤꯁꯦ ꯉꯁꯤ ꯇꯦꯁ ꯇꯧꯕꯁꯦ ꯄꯣꯠ ꯍꯥꯞꯇꯅ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯨꯛ ꯁꯨꯅꯥꯏ ꯆꯠꯄꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯤꯜꯆꯔꯗꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒ ꯑꯃꯨꯛꯀ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯁꯥꯁꯦ ꯋꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯑꯃꯨꯛ ꯁꯨꯅꯥꯏꯗꯅꯦ ꯍꯌꯦꯡ ꯏꯆꯥꯊꯣꯏꯕꯤꯒꯤ ꯃꯥꯏ ꯕꯔꯊꯗꯦꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯕꯔꯊꯗꯦꯗꯣ ꯑꯃꯨꯛ ꯆꯠꯂꯅꯤꯗ ꯂꯤꯁꯜꯂꯣ ꯉꯁꯤ ꯃꯥꯒꯤ ꯕꯔꯊꯗꯦꯅꯦꯕꯀꯣ ꯏꯆꯥꯊꯣꯏꯕꯤꯒꯤ ꯍꯌꯦꯡꯁꯦ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤꯒꯤ ꯕꯔꯊꯗꯦꯁꯦ ꯌꯥꯝ ꯆꯥꯎꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯗꯤ ꯗꯤꯟꯗꯥ ꯀꯩꯗꯥꯁꯤꯒ ꯇꯧꯅꯤꯡꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯂꯝꯕꯤ ꯊꯣꯡ ꯑꯃ ꯃꯑꯣꯡ ꯆꯥꯗꯕꯁꯤꯅ ꯇꯜꯂꯦꯕ ꯑꯗꯣ ꯑꯉꯥꯡꯅꯤꯅ
ꯌꯥꯗꯦꯕꯀꯣ ꯃꯃꯥ ꯕꯥꯔꯗꯦ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯇꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯤꯔꯁꯦ ꯍꯥꯏꯅ ꯑꯗꯨꯒꯤꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯅ ꯆꯧꯃꯤꯟꯒ ꯃꯌꯥꯝ ꯂꯩꯔꯛꯏꯗꯣ ꯆꯧꯃꯤꯟ ꯑꯣꯏꯅ ꯄꯤꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯕ ꯆꯠꯂꯤꯅꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯌꯦꯡꯕꯤꯔꯛꯑꯒꯦꯅꯀꯣ ꯑꯗꯨꯒꯤ ꯗꯥꯅ ꯑꯩ ꯆꯠꯁꯤ ꯍꯥꯏꯅ ꯄꯣꯠ ꯆꯩ ꯑꯃ ꯂꯩꯕꯗꯣ ꯂꯧꯕꯗꯣ ꯃꯥꯅ ꯂꯣꯏ ꯈꯪꯉꯔꯣꯏꯗꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯥꯒ ꯈ꯭ꯋꯥꯏ ꯆꯠꯃꯤꯟꯅꯔꯤꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯁꯤꯅꯥꯏ ꯕꯖꯥꯔ ꯌꯧꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯂꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯗꯨꯒ ꯉꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯏꯜꯂꯒ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯒꯤꯗꯤ ꯆꯠꯃꯤꯟꯅꯁꯦ ꯍꯧꯖꯤꯛ ꯁꯨꯅꯥꯏ ꯊꯣꯡꯈꯣꯡ ꯌꯧꯔꯦꯀꯣ ꯁꯨꯅꯥꯏ ꯊꯣꯡꯈꯣꯡꯁꯦ ꯑꯗꯨꯒ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯒꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯁꯤꯜꯆꯔꯗꯒꯤ ꯑꯃꯨꯛ ꯌꯥꯡꯅ ꯄꯨꯂꯞ ꯅꯪꯅꯕꯒꯤ ꯂꯣꯏꯅꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯨꯅꯥꯏꯃꯨꯛ ꯆꯠꯂꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯋꯥꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯆꯦꯟꯕꯤꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯔꯤ ꯍꯧꯖꯤꯛ 싫어. ꯃꯌꯥꯝ ꯀꯦꯛ ꯂꯧꯐꯝꯗ ꯌꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯦꯇꯂꯣꯛ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯁꯤꯗꯩ ꯌꯦꯡꯉꯨ ꯆꯨꯁ ꯇꯧ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯌꯦꯡꯉꯤꯅꯦ ꯑꯃꯃꯝ ꯍꯧꯗꯣꯛꯅꯀꯣ ꯑꯗꯣ ꯃꯣꯏ ꯀꯦꯛꯁꯤꯡꯁꯦ ꯌꯥꯝꯅ ꯗꯤꯖꯥꯏꯟ ꯍꯦꯟꯖꯟꯅ ꯌꯥꯎꯕꯁꯤꯁꯨ ꯑꯩꯅ ꯄꯥꯝꯗꯕꯀꯣ ꯑꯗꯣ ꯏꯆꯥꯇꯣꯝꯕꯤꯅꯗꯤ ꯃꯥꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛꯁꯦ ꯄꯥꯝꯃꯦꯕꯀꯣ ꯑꯩ ꯃꯥꯒꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛꯇꯣ ꯊꯤꯔꯤꯅꯦꯕ ꯀꯗꯣꯝꯗ ꯌꯥꯎꯒꯦ ꯍꯥꯏꯅ ꯑꯗꯣ ꯗꯤꯖꯥꯏꯟ ꯌꯥꯝꯅ ꯍꯥꯞꯄꯗꯨꯁꯨ ꯄꯥꯝꯗꯕ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯑꯃꯈꯛꯇꯤ ꯑꯩ ꯐꯪꯉꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯀꯦꯛꯁꯦ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯦꯀꯣ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯅ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯩꯅꯣꯁꯦ ꯀꯦꯛꯁꯦ ꯌꯥꯝ ꯄꯥꯝꯗꯕ ꯃꯥꯅꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯤꯁꯦ ꯑꯣꯏꯅ ꯑꯣꯔꯗर ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯁꯤꯒ ꯀꯩꯕ ꯑꯁꯤꯒꯅꯦ ꯐ꯭ꯂꯥꯋꯔꯁꯦ ꯃꯥ ꯐ꯭ꯂꯥꯋꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯃꯥꯅ ꯄꯥꯝꯖꯩꯕꯀꯣ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯗꯨꯒꯤ ꯑꯁꯤꯁꯤꯃꯒ ꯑꯣꯔꯗर ꯇꯧꯁꯜꯂꯝꯃꯦ ꯀꯦꯛ ꯑꯣꯔꯗर ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯠꯂꯅꯤꯀꯣ ꯕꯖꯥꯔꯗ ꯆꯠꯂꯒ ꯕꯖꯥꯔꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯦꯕꯅ ꯃꯥꯅ ꯑꯃꯨꯛ ꯏꯔꯥꯡ ꯊꯜꯂꯛꯄꯗꯤ ꯑꯋꯥꯕ ꯑꯃꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯕꯦꯛ ꯀꯦꯃꯦꯔꯥꯅ ꯀꯥꯞꯄꯛꯀꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯨꯅꯥꯏ ꯑꯦꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯑꯗꯨꯝ ꯑꯣꯔꯗर ꯇꯧꯕ ꯌꯥꯅꯤꯀꯣ ꯉꯁꯤ ꯇꯧꯔꯒ ꯍꯌꯦꯡ ꯂꯧꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀꯩꯅꯣꯗꯅꯤ ꯃꯣꯇꯤꯅꯣꯒ ꯔꯣꯠꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯣꯇꯣ ꯄꯥꯔꯀꯤꯡ ꯍꯦꯛ ꯃꯅꯥꯛꯇ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯖꯥꯔ ꯃꯅꯨꯡꯗ ꯆꯪꯉꯛꯏꯅꯤꯀꯣ ꯁꯤ ꯁꯨꯅꯥꯏ ꯕꯖꯥꯔ ꯃꯅꯨꯡꯅꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯐꯣꯜ ꯈꯔ ꯂꯧꯔꯦ ꯐ꯭ꯔꯨꯠꯁ ꯈꯔ ꯂꯧꯔꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯂꯥꯏ ꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯀꯠꯅꯕꯒꯤ ꯍꯥꯏꯅꯀꯣ ꯑꯗꯩꯗꯤ ꯁꯕꯖꯤ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯪꯉꯛꯏꯅꯦ ꯑꯗꯣ ꯍꯌꯦꯡ ꯆꯧꯃꯤꯟ ꯍꯧꯗꯣꯏꯗꯣ ꯊꯕꯤ ꯒꯥꯖꯔ ꯑꯗꯒꯤꯗꯤ ꯁꯤꯝꯂꯥ ꯃꯤꯔꯆ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯊꯕꯤꯁꯦ ꯁꯤꯗ ꯃꯌꯥꯝ ꯌꯣꯜꯂꯝꯃꯦꯀꯣ ꯑꯗꯣ ꯊꯕꯤꯁꯦ ꯑꯩꯁꯤꯒ ꯂꯧꯔꯦ ꯊꯕꯤꯁꯦ ꯀꯤꯂꯣꯗ 50 ꯍꯥꯏꯀꯣ ꯑꯗꯣ ꯊꯕꯤꯁꯦ ꯂꯧꯔꯤꯅꯦ ꯑꯩꯁꯤꯗ ꯈꯔ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯊꯕꯤ ꯂꯧꯕ ꯂꯣꯏꯔ ꯒꯥꯖꯔ ꯑꯃꯨꯛ ꯂꯧꯔꯦ ꯒꯥꯖꯔ ꯂꯧꯕ ꯂꯣꯏꯔꯒ ꯃꯊꯪ ꯑꯗꯨꯝ ꯂꯧꯔꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏꯀꯣ ꯑꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤꯅꯦ ꯔꯤꯡ ꯂꯥꯏꯠ ꯂꯥꯛꯏꯌꯦꯅꯀꯣ ꯆꯪꯗꯣꯏꯔꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯔꯤꯡ ꯂꯥꯏꯠ ꯑꯣꯔꯗर ꯇꯧꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯏꯕꯀꯣ ꯁꯤꯒꯅꯦ ꯗꯦꯂꯤꯚꯔꯤ ꯕꯣꯏꯗꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯂꯧꯕꯤꯔꯣ ꯃꯥ ꯄꯨꯔꯛꯄꯗꯣ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯨꯒꯤ ꯗꯥ ꯈꯋꯥꯟ ꯁꯨꯅꯥꯏꯗ ꯂꯥꯛꯏꯉꯩꯗꯨꯗ ꯂꯧꯔꯁꯦꯅ ꯆꯪꯉꯛꯏꯅꯦꯕ ꯁꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯣꯐꯤꯁꯅꯦꯕꯀꯣ ꯁꯤꯜꯆꯔ ꯔꯣꯗꯇ ꯂꯩꯕ ꯑꯗꯣ ꯁꯤꯒꯩ ꯄꯨꯈꯤꯗꯣꯏꯅꯦ ꯗꯥ ꯕꯤꯖꯨꯒꯤ ꯗꯨꯀꯥꯟ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯅꯤ ꯑꯩ ꯌꯥꯎꯈꯤꯅꯤ ꯑꯩꯁꯤꯅꯤ ꯂꯧꯔꯣꯏ ꯌꯥꯎꯔꯣꯏ ꯁꯨꯅꯥꯏꯗꯒꯤ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏ ꯗꯥ ꯕꯤꯖꯨꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉꯛꯏꯕꯀꯣ ꯆꯪꯉꯒ ꯁꯤꯁꯤꯃ ꯂꯧꯔꯦ ꯁ꯭ꯀꯨꯜꯗ ꯍꯌꯦꯡ ꯆꯦꯟꯕꯒꯤꯀꯣ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯂꯧꯔꯅꯤ ꯁꯤꯗꯒꯤ ꯌꯨꯝ ꯌꯧꯔꯒ ꯀꯩꯀꯩ ꯂꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦꯀꯣ ꯌꯨꯝ ꯌꯧꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯨ ꯇ꯭ꯌꯨꯁꯟꯗꯒꯤ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯝꯃꯦ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯅ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠ ꯉꯁꯥꯏ ꯂꯧꯕ ꯆꯠꯄꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯈꯣꯔꯣꯁ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯒ ꯁꯨꯅꯥꯏ ꯊꯣꯡꯈꯣꯡꯗꯒꯤ ꯑꯃꯨꯛ ꯔꯤꯡ ꯂꯥꯏꯠꯁꯦ ꯂꯧꯔꯨꯗ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯣꯐꯤꯁꯇꯨꯒ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯒꯤ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯊꯣꯡꯈꯣꯡꯕꯨ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯜꯂꯒ ꯑꯩꯈꯣꯏ ꯗꯥꯅ ꯕꯖꯥꯔꯒꯤ ꯄꯥꯏꯁꯦ ꯕꯦꯒꯁꯦ ꯂꯪꯊꯣꯛꯑꯝꯃꯕ ꯄꯣꯠ ꯆꯩ ꯌꯥꯎꯕ ꯕꯦꯒꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯐꯤꯁꯇꯨꯗ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯣꯐꯤꯁꯇꯨꯗꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯆꯠꯂꯦ ꯍꯟꯒꯠ ꯑꯅꯤꯔꯛ ꯇꯧꯔꯤꯅꯦꯕ ꯉꯁꯤꯁꯦ ꯁꯥꯡꯉꯦꯕ ꯋꯥꯈꯥꯛ ꯂꯝꯕꯤꯁꯦꯀꯣ ꯑꯗꯣ ꯁꯥꯎꯅꯤꯡꯕꯅ ꯗꯥꯒꯁꯨ ꯈꯔ ꯈꯟꯅꯔꯦꯕ ꯂꯝꯕꯤꯗ ꯃꯥ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯅꯤꯅ ꯁꯣꯗ ꯇ꯭ꯌꯨꯁꯟꯒꯤ ꯃꯐꯝꯗ ꯉꯥꯏꯔꯒ ꯂꯩꯔꯦ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯕ ꯇꯧꯗꯅ ꯌꯨꯝꯗꯤ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯡ ꯂꯥꯏꯠꯁꯦ ꯑꯝꯇ ꯍꯥꯡꯗꯣꯔꯛꯑꯣ
ꯑꯩꯈꯣꯏ ꯔꯤꯡ ꯂꯥꯏꯠꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯁꯤꯒꯤ ꯔꯤꯡ ꯂꯥꯏꯠꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯑꯗꯣ ꯖꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯇꯧꯔꯒ ꯂꯧꯋꯤꯅꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯦ ꯁꯤꯒꯤ ꯔꯤꯡ ꯂꯥꯏꯠꯁꯦ ꯂꯧꯕꯗꯅꯤ ꯉꯁꯤ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯄꯥꯏꯌꯨꯅ ꯄꯥꯇꯤ ꯑꯃ ꯄꯥꯏꯒꯦ ꯂꯩꯇꯦ ꯃꯌꯥꯝ ꯇꯨ ꯑꯣ ꯃꯆꯨ ꯑꯣꯜꯍꯟꯕꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯔꯤꯡ ꯂꯥꯏꯠꯁꯦ ꯁꯨꯝ ꯐꯕꯨꯗꯤ ꯐꯩꯗ ꯀꯣ ꯑꯉꯧꯕꯗꯣ ꯁꯤꯗꯤ ꯄꯨꯔꯥ ꯐꯤꯂꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯗꯣꯏꯗꯤ ꯃꯆꯨꯅꯤ ꯑꯣꯟꯊꯣꯛꯏꯁꯦ ꯃꯨꯊꯠꯂꯣ ꯌꯦꯡꯁꯤꯅꯦ ꯃꯨꯊꯠꯂꯒꯅ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯔꯤꯜꯁ ꯅꯝꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯝ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯇꯥꯇꯥ ꯑꯣꯏꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯍꯌꯦꯡ ꯆꯥꯊꯣꯏꯕꯤꯒꯤ ꯕꯥꯔꯗꯦꯗ ꯃꯌꯥꯝ ꯋꯤꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯕꯥꯔꯗꯦꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤ ꯇꯥꯇꯥ ꯕꯥꯏ